Nungshirava viewers-singbu, ahambamaktada Elizabeth Ilangbamna ikoknona channel asida taramna okjari. Ngasisu mayamgidamakta yamna nungairava horror amadi thriller da yumpam oiba movie ama puduna lakjari. Movie asigi mamingna HATCHET Part 1. Movie asigi explanation asi tawjadringaida mayamda spoiler alert pijari. Aduga movie asi explain tawjarakpada soikhiba lankhiba yauragasu mayamna pukchel chauna ngakpiyu haina haijari. Adudi mayam movie asi kari kamdawribano haibadu mayam punna explanation asidagi yengminarasi. Movie asi haurakpada aikhoina miyoi ani khal boat amada tongduna leiramba thengnabigani. Miyoi ani asi mapa macha oirami. Makoi asi alligator faba miyoi singni. Machanupa aduna mapan thokke haiduna boat adudagi kakhatuna mapan thoklami. Adumna tawduna leiringaida machanupa aduna mapagi khonjel taraktrabada changlaga yengluba matamdadi mahaki mapa adu yamna sathiba mangongda siduna leiramki. Mahaksu yamna akiva amadi angakpa phaurami. Adumna chamamnava amaga loinana leiringaida khanghaudana kanagumba ama laklaga mahakpusu yamna sathiba mawongda hatlami. Matang asida hangba yaba wahang amana mapa macha asi hatlibasi kananano. Wahang asigi pakhum phangnavagidamakta explanation asi haubadagina loiba fauba skip tawdana yengbiu hain haizari. Thogdok asi thokraba matungda Ben kauba miyoi ama aikhoina ubigani. Hairiba nupa asi magi girlfriend ama kaina khibadagi wakhal wana leirami. Maram asina mahaki wakhal asi ngahaktang oirabasu nungai thoknavani haina mahaki friend singa festival ama yawba laklami. Adubu festival aduda nupi masingna henna yaurambana mahaki girlfriend adu mahakna ningsingbagi pambai ama oibana henna nungai khidaba haibadu oirami. Adubu mahakna miyoi amadagi haunted swamp tour ama chatnabagi pau tabadagi mahak tour adu yawba pamlami. Maramdi mahaki wakhaldagi mahaki girlfriend adu kaunava hotnava pamlami. Adubu mahaki friend Marcus nadi tour adu chatpa pamlamde. Adubu Ben nakan haijabadagi mahaksu yarami. Asumna makoy ani adu tour adubu langliba nupa aduga unaba chatlami. Makoy na tour sob adugi mapu aduga unaduna wari sanaki. Mapu aduna hai mahakna amukhan na tour sindre maramdi mafam adu athingba laikhre haina hairaki. Nupa aduna makoyda tour shop amagi maming hairaki. Hairiba tour shop asidi haujikshu leptana adum tour shilivani haina hairaki. Madugi wa adu tabada makoy shop adubu thiba laklami. Makoy na sum thirakpana Andrew kauba tour shiliva nupa adu thengnaki. Sob adudasu model oivi nupi anisu duk kauba director amaga lairambadusu thengnarami. Marcus amadi Ben ticket kaklaba matungda tour bus aduda tonglami. Bus adudasu miyoi kharasu lairami. Asumna bus aduna makoyna chatkadaba swamp tour adu fauba drop tawrami. Makoy bus adudagi kumtharaktuna boat aduda tonglami. Andrew na boat adugi engine adu start tawnaba hotnaringaida khara thapna leiba mafam amadagi nupa amana makoyna chatke tawriba tour adu chattanaba laurakhi. Adubu Andrew nadi nupa adu angawba nupani haibiduna magi wa adu tadana boat adu thawba hauki. Andrew na mahak adu mahaki tour adu haunted tour na haurakpadagi tawraklaba miyoi amani haina chawthokna haiki. Amadi miyoi sing adubu mahakna kinaba wahay kaya su haiki. Tour adu sumlakpana swamgi chidai yauraklami. Maduda Victor Crowley gi yum adusu urakhi. Andrew na Crowley gi wari matik ama makoyda lirami. Crowley asi yamna masak thiba nupa amani. Magi masak adu thimanbana magi mapana kana amata khanghandana yum asida thamkhibani. Aduga mahaki mapana Crowley bu HATCHET na yanduna hatkhi haina tamlami. Adubu Mary Vetnadi hairiba wari asi sasinaba wari ni haina hairami. Makoyna wari sana lakpada makoygi boat adu nung achauba amada thengjinduna leirami. Madudagi makoyna boat adu nung adudagi handoknaba tawrami. Adubu aremba tarami.
ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯄꯅ ꯃꯈꯣꯏꯒꯤ ꯕꯣꯠꯇ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯝꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯎ ꯑꯃꯗ ꯀꯥꯗꯨꯅ ꯂꯩꯀꯪꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯟꯊꯨꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯤꯒꯦꯇꯔ ꯑꯃꯅ ꯃꯥꯒꯤ ꯈꯣꯡ ꯑꯗꯨ ꯆꯤꯛꯇꯨꯅ ꯃꯥꯕꯨ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯔꯤꯚꯦꯠꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯇꯨꯅ ꯑꯦꯂꯤꯒꯦꯇꯔ ꯑꯗꯨꯗꯒꯤ ꯖꯤꯝꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯀꯪꯗ ꯀꯥꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯦꯟꯗ꯭ꯔꯌꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯟꯗ꯭ꯔꯌꯨꯅ ꯃꯥꯅ ꯇꯨꯔ ꯑꯗꯨ ꯂꯤꯗ ꯑꯣꯏꯕꯁꯤ ꯑꯅꯤꯔꯛꯇ ꯉꯥꯏꯔꯤ, ꯑꯍꯥꯟꯕ ꯇꯨꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ, ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯁꯤꯅ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯁꯨ ꯍꯥꯏꯈꯤ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, ꯇꯁꯦꯡꯕꯗꯤ ꯇꯨꯔ ꯑꯗꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯂꯤꯗ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯈꯔ ꯃꯍꯥꯛꯅ ꯁꯦꯟ ꯇꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯦꯟꯗ꯭ꯔꯌꯨ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇꯨꯔ ꯂꯤꯗꯔ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯦꯟꯗ꯭ꯔꯌꯨꯅꯁꯨ ꯃꯦꯔꯤꯚꯦꯠꯇ ꯍꯪꯂꯝꯃꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯕꯤꯗ ꯃꯦꯔꯤꯚꯦꯠꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒ ꯑꯦꯂꯤꯒꯦꯇꯔ ꯐꯥꯕ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯦꯔꯤꯚꯦꯠꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯗꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯚꯦꯠꯅ ꯍꯥꯏ ꯃꯐꯝ ꯑꯁꯤ ꯕꯤꯛꯇꯔ ꯀ꯭ꯔꯣꯂꯤꯒꯤ ꯃꯐꯝꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯤꯗ꯭ꯔꯕꯗ ꯃꯦꯔꯤꯚꯦꯠꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯗ ꯂꯤꯈꯤ꯫ ꯀ꯭ꯔꯣꯂꯤ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯃꯁꯛ ꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯀ꯭ꯔꯣꯂꯤꯕꯨ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯀ꯭ꯔꯣꯂꯤꯕꯨ ꯅꯣꯛꯅꯕꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤꯗꯒꯤ ꯐꯣꯔꯦꯁꯇ ꯌꯨꯝ ꯍꯣꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯀ꯭ꯔꯣꯂꯤꯒꯤ ꯃꯄꯥ ꯂꯩꯇꯕ ꯍꯦꯂꯣꯋꯤꯟꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀ꯭ꯔꯣꯂꯤꯒꯤ ꯂꯦꯡꯒꯥꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯀ꯭ꯔꯣꯂꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀ꯭ꯔꯦꯀꯔ ꯍꯨꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯂꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯣꯂꯤꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯀ꯭ꯔꯣꯂꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯀ꯭ꯔꯣꯂꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯕ ꯍꯆꯦꯠ ꯑꯃ ꯇꯥꯕꯗꯨ ꯃꯥꯅ ꯂꯧꯈꯠꯂꯒ ꯊꯣꯡ ꯑꯗꯨ ꯌꯥꯟꯗꯨꯅ ꯐꯀꯥꯏꯅꯕ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯜꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯂꯩꯔꯝꯕꯅ ꯀ꯭ꯔꯣꯂꯤꯗ ꯑꯣꯏꯅ ꯌꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯁꯣꯛꯈꯤ꯫ ꯀ꯭ꯔꯣꯂꯤꯒꯤ ꯃꯄꯥꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯔꯣꯂꯤꯒꯤ ꯃꯄꯥ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯊꯨꯅ ꯁꯤꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀ꯭ꯔꯣꯂꯤꯅ ꯐꯣꯔꯦꯁ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯛꯇꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯦꯔꯤꯚꯦꯠꯅ ꯑꯗꯨꯝꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝꯗꯤ ꯃꯈꯣꯏꯅ ꯍꯦꯟꯗꯣꯛꯂꯒ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯦꯔꯤꯚꯦꯠꯅꯗꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯤꯚꯦꯠꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯒ ꯃꯦꯟ ꯔꯣꯗ ꯇꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯄꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯤꯝꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯈꯤ꯫ ꯃꯈꯣꯏꯁꯤꯡꯅꯗꯤ ꯃꯕꯥꯅꯤꯕꯨ ꯆꯠꯇꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯈꯤ꯫ ꯃꯕꯥꯅꯤꯅ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯖꯤꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯍꯦꯆꯦꯠꯅ ꯌꯥꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ, ꯑꯃꯗꯤ ꯖꯤꯝꯒꯤ ꯅꯨꯄꯤ ꯁꯦꯅꯣꯟꯁꯨ ꯀꯤꯃꯟꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯅ ꯁꯦꯅꯣꯟꯕꯨ ꯐꯥꯗꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤ꯫
ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯕꯗ ꯃꯈꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕ ꯍꯧꯈꯤ, ꯑꯗꯨꯕꯨ ꯃꯦꯔꯤ ꯕꯦꯠꯇꯤ ꯃꯊꯟꯗ ꯂꯩꯍꯧꯈꯤ꯫ ꯀ꯭ꯔꯣꯂꯤꯁꯨ ꯃꯦꯔꯤ ꯕꯦꯠꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯦꯔꯤ ꯕꯦꯠꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯗꯣꯛ ꯑꯗꯨ ꯀꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯍꯪꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯈꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯗꯣꯛ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ, ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯒ ꯆꯦꯟꯈꯤꯅꯕꯅꯤ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯗꯣꯛꯀꯤ ꯃꯉꯛ ꯑꯗꯨ ꯂꯦꯡꯈꯥꯏꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯕꯦꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯁꯨ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯕ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯁꯥ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯃꯦꯔꯤꯕꯦꯠ ꯑꯃꯗꯤ ꯕꯦꯟꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯈꯨꯠꯂꯥꯏ ꯊꯤꯕ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯔꯤꯕꯦꯠꯅ ꯃꯥꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥ ꯑꯗꯨꯒꯤ ꯕꯣꯗꯤꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯂꯥꯎꯈꯠꯂꯛꯇꯨꯅ ꯑꯀꯤꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯐꯥꯎꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯍꯧꯔꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯕꯨꯡ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯂꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯃꯥꯔꯀꯁꯅ ꯌꯦꯡꯂꯨꯕꯗ ꯍꯧꯗꯣꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯣꯗꯦꯜ ꯅꯨꯄꯤ ꯖꯦꯅꯥ ꯑꯗꯨꯕꯨ ꯕꯦꯜ ꯁꯦꯟꯗꯔꯒꯤ ꯃꯦꯁꯤꯟ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯛꯈꯤ꯫ ꯑꯗꯨꯝꯅ ꯀ꯭ꯔꯣꯂꯤꯅ ꯇꯧꯔꯤꯉꯩꯗ ꯕꯦꯟ ꯑꯃꯗꯤ ꯃꯦꯔꯤꯕꯦꯠ ꯊꯣꯛꯂꯛꯈꯤ꯫ ꯃꯦꯔꯤꯕꯦꯠ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀ꯭ꯔꯣꯂꯤꯕꯨ ꯍꯥꯠꯅꯕ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯀ꯭ꯔꯣꯂꯤ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯟꯅ ꯃꯦꯔꯤꯕꯦꯠꯄꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯀ꯭ꯔꯣꯂꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯟꯗ꯭ꯔꯤꯌꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯦꯔꯤꯕꯦꯠꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯀ꯭ꯔꯣꯂꯤꯕꯨ ꯍꯥꯠꯀꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯅ ꯍꯥꯟꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯈꯤꯕꯅ ꯑꯦꯟꯗ꯭ꯔꯤꯌꯨꯅ ꯂꯧꯕ ꯉꯝꯂꯝꯗꯦ꯫ ꯀ꯭ꯔꯣꯂꯤꯅ ꯑꯦꯟꯗ꯭ꯔꯤꯌꯨꯒꯤ ꯃꯉꯛꯇ ꯁ꯭ꯄꯦꯠ ꯑꯃꯅ ꯃꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯑꯦꯟꯗ꯭ꯔꯤꯌꯨꯕꯨ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯗꯦꯜ ꯖꯦꯅꯥ ꯑꯗꯨꯁꯨ ꯌꯣꯠꯆꯩ ꯑꯃꯅ ꯂꯦꯡꯊꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯀ꯭ꯔꯣꯂꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯦꯞ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯟꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯀ꯭ꯔꯣꯂꯤꯒꯤ ꯃꯌꯨꯝꯗ ꯊꯥꯎꯒꯤ ꯀꯟꯇꯦꯅꯔ ꯑꯃ ꯎꯔꯝꯃꯤ, ꯃꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯎ ꯈꯔ ꯌꯥꯎꯔꯝꯕ ꯌꯥꯏ, ꯌꯥꯎꯔꯝꯂꯕꯗꯤ ꯊꯥꯎ ꯑꯗꯨꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯟ ꯑꯗꯨ ꯀ꯭ꯔꯣꯂꯤꯒꯤ ꯌꯨꯝꯗ ꯊꯥꯎ ꯂꯧꯕ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯔꯀꯁ ꯑꯃꯗꯤ ꯃꯦꯔꯤꯕꯦꯠꯅ ꯀ꯭ꯔꯣꯂꯤ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯣꯗꯦꯜ ꯃꯤꯁꯇꯤ ꯑꯗꯨ ꯀꯤꯒꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯕꯦꯟ ꯑꯗꯨ ꯊꯥꯎ ꯊꯤꯔꯝꯃꯤ꯫ ꯊꯥꯎ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯁꯇꯤꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯀ꯭ꯔꯣꯂꯤꯅ ꯍꯨꯟꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯕꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯈꯤ꯫ ꯀ꯭ꯔꯣꯂꯤꯅ ꯕꯦꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯤꯉꯩꯗ ꯃꯦꯔꯤꯕꯦꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯕꯦꯟꯅ ꯊꯥꯎ ꯑꯗꯨ ꯍꯩꯖꯤꯟꯗꯨꯅ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯩ ꯊꯥꯈꯤ꯫ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯩ ꯆꯥꯛꯄꯗꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯕꯗ ꯃꯈꯣꯏ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯤꯃꯤꯇ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗ ꯂꯣꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯦꯠ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯦꯠ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯕꯗ ꯀ꯭ꯔꯣꯂꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯅ ꯊꯠꯇꯨꯅ ꯃꯥꯔꯀꯁ ꯑꯗꯨꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯃꯥꯔꯀꯁꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯗꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯕꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯦꯔꯤꯕꯦꯠꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯟꯊꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯕꯦꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯃꯥꯔꯀꯁ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯒꯦꯠ ꯑꯗꯨꯒꯤ ꯌꯣꯠꯆꯩ ꯑꯃ ꯁꯠꯂꯒ ꯃꯈꯣꯏꯗ ꯍꯨꯜꯂꯛꯄꯗ ꯕꯦꯟꯒꯤ ꯃꯈꯣꯡꯗ ꯌꯨꯡꯈꯤ꯫ ꯕꯦꯟ ꯆꯩꯅꯥ ꯐꯪꯕꯅ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯔꯤꯕꯦꯠꯅ ꯕꯦꯟ ꯑꯗꯨ ꯂꯧꯁꯤꯡ ꯑꯃ ꯇꯥꯛꯇꯨꯅ
Crowleyna changsilakpa aduda yochai aduna Crowleygi mangakta yunghanki. Asumna Ben amadi Merivet ising leiba sarukta laki. Makoyna lakpada Merivetki mapana sijanaramba boat adu makoyna urami. Makoy asa amaga loinana harawna boat adu tongduna laki. Adubu Merivet adu khanghaudana isingda taki. Madudagi Merivetna khut ama uraki. Magi wakhaldadi Bengi makhut oiraboy khalladuna harawna paiki. Adubu mana yengluba matamdadi Ben adu soktuna boat adu da leirami. Aduga mana pairiba khut adusu Crowleygi khut oirami. Asumna Merivetna lakhulaktuna movie asigi part 1 asi loshali. 3, 2, 1, go! Yamna nungairava movie HATCHET ki anisuba saruk puduna lakchare. HATCHET ki anisuba saruk asi explain tawjarakpa matamda soikhiba lankhiba yauragasu mayamna ngakpiyu haina haijari. Adudi mayam part 2 asi kari kamdawbano haibadu mayam punna yengminarasi. Movie asi haurakpada part 1 da loisingkhiba scene adudagi hauna ulai. Crowleyna Merivetpu farami. Adubu Merivetna Crowleygi mamit aduda magi khusasing aduna thinjinduna Crowley adu ising manungda tashinki. Madugi khudong chaba adu lauraga Merivet adu iroiduna nathorakhi. Mahak sum lakpada Jack kauba nupa amaga mahaka thengnarami. Asumna Jack na mahakpu kanbiduna magi mayumda pubirakhi. Jack hairiba nupa asi makoyna swam trip chatpada thingkhiba miyoi adubu oirami. Merivet amadi Jack wari sanarami. Merivet na hai Crowleyna miyoi khuding hatnaba hotnari. Aduga mahaknasu Merivet pasu hatnaba tawrakli. Maduda Jack nasu haiki. Mahakna trip adu chattanavani haina kannadi haikivani. Adubu kana amatanadi tabiba kauba laikhide haina haiki. Merivetna mana laklibadu trip adu yauba lakpa nate. Adubu magi mapa amadi mabung thiva lakpani haina haiki. Maduda Jackna Merivetki mamingsu hanglami. Merivetna mahakki maming Merivet Denston kawi haina haiki. Madudagi Jack na khangki madudi Merivet asi Samun Denstongi machanupini haibasi. Madu khanglaba matungda Jack na Merivetpu chatkhinaba yamna sauna haiki. Jack na tawriba mawong adu Merivet na ubada yamna ngaklami. Jack nasu makataraduna hai nangna maram khudingma khangninglabadi rep jongbigi manakta chatlaga hangluso haina haiki. Jack nongmai puthoktuna tawrakpa mawong aduda Merivet adu kuina leiba ngamlaktraduna mahak thokhirami. Adubu Jackna Merivetna thokhivaga ngaihak leiraga mapanda karigumba langbagi makhol khara taraklami. Madudagi Jack adu nongmai paiduna alert oina laiki. Mahakna chingnaba amaga loinana mamai adu leithorakpada Crowley adu magi imungi manungda leiramki. Crowleyna Jackki mabuk adu makhutna thingjinduna mahaki intestine sing adu lokthoki aduga intestine amana Jackki mangakta kanna laksinduna mangaktadatki. Merivetsu mafam adu thadoktuna rep zombigi manakta chatlami. Rep zombigi manak yaurabada Merivetna thong thinduna maga unanava hotnarami. Adubu zombina tadabida mathang amuk hanna lau hairamlaga thong adu thingge tawrami. Adubu Merivetna mahakna laklibadu Jack na tharakpani haina hairami. Hiram kharada discussion tawnava lakpani haina haivadagi zombie aduna Merivet adu mahaki yum aduda changhalami. Makoy ani wari sanarami. Merivetna makhoida thokiba thogdoksing adu tamlami. Adubu zombie aduna boat adugi driver adu kanano haina hanglami. Maduda Merivetna hai driver adusu Crowleyna hatkre haina hairami. Maduda zombie aduna boat adu magini haina hairami. Mahakna adugumba tour adu secret oina sinba tourni. Tour adusu Sean na request tongwanbadagi chatkiba tour nisu haiki. Maduda Merivetna magi mapagi maming haiduna Crowleygi maramda kari khangba lei haina hanglubada rep zombie aduna Meriveta wari liba haurakhi. Mahakna piklingaigi matamda Crowleygi mapa adu magi nupiga leiminarami. Adubu mahaki nupi adu stomach cancer leibana mahak tapna siba miyoi haibadu oirami. Maduda nurse amasu magi nupi adugi check up adum laklami.
Nurse aduga Crowleygi mapa Thomasga thamoy-thamoygi mari thamba haurakhi. Nongma Thomas amadi nurse aduna Thomasgi nupi adu shiraboi khalladuna makhoi ani adu punsigi laiminaba haina leplami. Adubu Thomasgi nupi aduna makhoina leinariba mari adu khanglakhi. Madudagi mahakna sauraduna makhoi anida sar pirami. Makhoina poglakadaba angang adu yamna kiningai oiba macha oisanu. Aduga angang adubu phangba numitta mama adushu sibo oyu haina hairami. Asumna matam haukhibana nurse nupi adu Crowleybu poklamlaga sikhirami. Thomas na Crowleybu nungshiba fawba ngamlamde adubu mahakna tapna nungshiba haurakhi. Adubu nongma Halloween gi numidang amada angang ahumna cracker hunjinduna Crowleygi yum adu mai chakhanki. Matam aduda mahaki mapa laktuna Crowleybu kannava hotnabada Crowleyda oina sokhi. Thomas su sahi tara leiramlaga mahaksu sikhi. Madudagi Crowleyna mahaki mapabu numidang khudingi thiduna laikhi. Asumna forest aduda lakpa miyoi khudingmak mahakna hatpa hauki. Maduda Merivet na hangki. Mahaki mapaga kari mari lainaduna. Crowleyna mahaki mapabu hatlibano haina haiki. Maduda rip zombie na haiki. Halloween gi numidang aduda lakkiva angang ahum adu Merivet ki mapasu yawi haina haiki. Merivet na zombie da hai. Mahakna mapam aduda pubiyu. Maramdi mahaki mapa amadi mabungi asiba hakjang adu lauduna aroiba mathongmangam tauba pami haina haiki. Adubu zombie aduna Merivet na pamliba adu magi mapa amadi mabungbu lauba pamba natte. Adubu Crowleygi mathakta laman singba pambani haibadu urabada mahakna Merivet ki wafam adu yaramde. Maduda Merivet na police panduna rape zombie adubu kihalami. Madudagi zombie adu yarakhi. Adubu zombie aduna hai Merivet ki uncle adushu yahonsi haina hairami. Merivet na su yabaga loinana mahak chatkirami. Aduga zombie aduna miyoi ama kauduna yamna haithoi singthoiba sadanba miyoi khara arrange taunaba haina hairami. Somdasu Merivet na mahaki uncle aduda wari pumba liduna khanghalami. Magi uncle aduna hai Crowley hainaba nupa asi subna tangi mina panghai hainaba tokngani haina haiki. Adubu asingbo oiramlavadi polista pau piduna thabak lokhatpa yani so haiki. Adubu Merivet nadi amuktang swam tour adu chatlukhisi. Aduga polista taklavasu taksi haina haiki. Maduda mahaki uncle aduna yabibaga loinana mabani tourgi damakta rape zombie ge manakta amuk laklami. Somdasu rape zombie aduna magi team oigedawriba hunter sing aduda hairami. Makhoina chatkadawriba tour asi magi boat adu recover tawbani. Aduga miyoi sing adushu mahakna matik chana reward oina su pigani haina hairami. Makhoina su Crowley kauba nupa amasu phagadavani haina haiki. Madugi wahai adu tavada mi ayamba mafam adu thadoktuna chatki. Train kauba yamna sadan bahaiva nupa adushu chatke haina taurami. Adubu zombie na paisa hena pige haibadagi mahak adu lepki. Zombie na su lauthoki. Makhoina karigumba mahaki boat adu recover tawba ngamlavadi mahakna $500 pigani haina haiki. Aduga Crowley busu phaba ngamlavadi $5,000 pigani haina lauthoki. Asumna makhoi preparation fazana tauraba matungda makhoi Crowley na lairiba forest lomda laklami. Makhoina sum lakpana makhoi forest adu yokshilaklami. Numidangi matam yauraklavada makhoina matam save taunavani haina makhoi mi group khaidoktuna magi boat adu thiba hauki. Asumna Merivet mahaki uncle zombie amadi Justin na Crowley gi mayum lomda laklami. Somdasu hunter anina alligator da nongmay kaplami. Makhoi anina khalami Crowley hairibasi wari khaktamag oiramgani. Aduna makhoina alligator faduna paisa tanban hena fai haina hairami. Adubu khanghaudana Crowley na laubagi khonjel adu taraklami. Madudagi makhoina khalami kanagumba kharana makhoida prank tawre haina khalami. Adubu Crowley adu habung amadagi tholaktuna
nupa amada mahaki hachena yanduna hatlami. Atopa nupa adusu mafam adu thadoktuna cheleklaga makhoina tongakpa boat adu start tawnaba hotnarami. Adubu Crowley-na tanaraktuna nupa adubu boat ki motor gi fan adu sizinaduna hatlami. Amaromdana Zombie na Justin da hairami. Crowley bu hatnaba plan ama leire haina haiki. Mahak na hai, Halloween gi numidang aduda Merivet ki mapaga mage uncle amadi train gana thokan kibani. Aduna Merivet ki mapadi hatkre. Hojik mana hatrivasi mage uncle amadi train kakta ngaire. Aduna Crowley na makoy ani asi hatkravadi. Crowley na makata na mi hatlaroy. Madudagi mahaki swam tour adushu continue tawduna magi business adu makata na chathaba yaragani haina haiki. Wakhal aduga loinana makoyna lakpada Crowley gi yum adu makoyna thengnaki. Makoyna changduna yengluba matamdadi mapam aduda Merivet ki mapa amadi mabungi asi bahakchang adu leiramde. Somdana Laten amadi Avery mapanda leirami. Adubu khanghaudana Laten gi makok adu Crowley na makokta HATCHET na yanduna hatki. Avery su Crowley na mapam aduda hatlami. Avery na laukiva konjel adu Hunter John amadi Vernon na habung amadagi tarami. Makoy na habung aduda miiyeng thamduna leiringayda Crowley adu chainsaw amaga thuklaki. Amadi makoy ani adu amuktangda tangkhay-khay duna hatki. Makoy na laubadu taravada train adu yamna alert oirami. Somdasu Justin amadi Merivet room amada lotlami. Adubu Justin na Zombie na siliba plan adu khanghalami. Madudagi Merivet na mage uncle adu kannaba chatlami. Justin na Merivet na chatkhiba thong adu lonsinduna chair amana ngaklami. Adubu mage matungda Crowley lei haibasidi mahaknadi khanglamde. Crowley gi chainsaw aduna Justin adu yamna tamchina hatlami. Aduga thong adu hangdoktuna makhoida attack tawrami. Crowley na 10 adusu phaduna khutthoknaki. Train hairiba nupa asi yamna kanba miyoi ama oibana Crowley ga khutthoknaki. Train na yamna china Crowley adu phurami. Train na chopper amana Crowley adu hatke tawringayda Crowley na train gi makhong adu thudeki. Crowley na train adubu table amada thomjinduna thina laknarami. Aduga train gi makok adu thadatlami. Somdana Zombie na Merivet adu chingduna puraki. Aduga mahaki uncle aduna mafam amada lok tawduna thamki. Asumna Crowley na magi uncle adubu hatki. Zombie na madu urabada Crowley gi revenge adu tawba loire haina khanjarami. Merivet Zombie na hairami. Crowley adu amuk hana laklaroi haina haiki. Adubu Merivet na Crowley na hatkiva uncle adu magi asingba uncle nate. Magi mapaga yamna luna tinaba miyoi amani haina haiki. Aduga magi asingba uncle adudi blood cancer na aduna sikre haina hairami. Madugi wa adu taraba matungda Zombie na hanna yenglubada Crowley adu magi HATCHET adu paiduna leirambadu mana urami. Crowley na Zombie adu HATCHET ni yanduna tamchiba mawongda hatlami. Crowley na su Zombie gi spinal adu lokthoktu na hatki. Adumna tawduna leiringayda Merivet na Crowley gi HATCHET aduna Crowley adu yanki. Amadi magi mamayda hanjin na yanduna hatnabu hotnarami. Adubu Crowley gi khusa adu lenglami. Masina tai madudi mahak adu hingli haibasi. Madudagi Merivet na Zombie na pairamba nongmay adu laururaga Crowley gi mamayda hanjin na nongmay na kaplami. Adubu Crowley gi makhut adudi adum lenglami. Crowley asi karamna sige haibadu mathangi part singda yengminarasi. Asumna part 2 asi loishali. 3, 2, 1, go! HATCHET movie gi part 3 puduna lakchare. Movie asi explain tawjarakpada soikhiva lankiva yauragasu mayamna nungsibiduna ngakpiyu haijari. Adudi mayam HATCHET part 3 asi kari kamdawano haibadu explanation asidagi mayam punna khangminarasi. Aikoina mamangi part ta ukre madudi Merivet na Crowley adu magi mamayda nongmayna kaptuna mabu hatnava hotnaki haibadu. Part 3 asisu
Part 2 gi loisingkiva sin adudagi haurei. Mahakna nongmaina kaptuna Crowley adu siraboi khanduna mahak mapam adu thadoktuna laki. Adubu Crowley gi makhut khusa adudi lengduna laihawi. Masina takli madudi Crowley asi sidri hingli haibasi movie asi de uhalli. Mahakna sumlakpada nupa anigi asiba hakchang adu mana thengnarami. Tasengbadi siramliba miyoi asi Crowley na chainsaw na khaiduna hatkhiwa miyoi ani aduni. Mahakna mafam adu yaubada yamna nungaitava amadi akiba poktuna leiringai chairak aduda Crowley gi khonjel ama tarakhi. Madudagi mahak hena akiba poktuna Crowley na pairamba chainsaw adu start taurami. Mahakna start hek taubaga Crowley adu laktuna Merivet ki makhori adu metkaiduna Merivet adu thangatlami. Merivet na su Crowley gi mamai adu magi makhutna khotuna Crowley adu China khangba ngamdraduna Merivet ki khori metpadu thadokhi aduga magi masa adu laimaida takhi. Mahakna laimaida tavada ngasai Merivet na start tawkhiwa chainsaw aduda Crowley adu tasinduna yamna tamchina sokpa haibadu oikhi. Masigi matungda Merivet na Crowley gi makoki saruk ama puduna lakhi. Mahakna City Police Station amada changki. Merivet na ina pungtay tayduna station aduda changbadu ubada mayamsu yamna ngaklami. Policing aduna shu Merivet adu criminal oiravoi khaladuna gunpoint tawduna lairamki. Adubu magi machindagi kari amata haidavida swamgi maphamda miyoi loina sihore haiva khakta magi machinda thoklami. Magi wa adu tavada police officer aduna mapam aduda miyoi khara thaduna yengsinhalami. Makhoina Merivet adu bathroom da pusinduna irujahalami. Maduda makhoina khangki madudi Merivet ta tairiva ising adu mangondagi tarakpa inate haivasi. Makhoina su khangki madudi Merivet ta minor scratch natana ataidi kaisu asokpa leite haivasi. Masidagi serip kauba police officer amana mangonda wahanghangba hauki. Merivet na su wari pumbaliduna numit ninigi mamangda mana thengnakivasing adu mana mayeklana tamki. Adubu seriptadi yamna chamamnava amadi adum leirami. Maramdi Merivet na minor scratch khaktamalai aduga atay miyoising aduna loina sikre haivasida yamna angakpa poklami. Serip na point lofam khangdava paudam oivata natana Crowley gi wari na hena chamamnava haivadu oirami. Serip ki wakhaldana Merivet asi mihalpi ama oinashu urami. Adumna khanduna leiringaida swamgi maphamda inspection tawba chatkhiwa police amana seripta phone tawrakhi. Tawrakliwa phone aduda asumna hairakhi. Swamgi mapham asi yamna fattava condition amada leirami. Aduga mafam asida siduna taramliba miyoising asishu yamna minungshi leitana hatokpiramba ngaktani haina haiki. Mafam aduda chatliva police amashu asiba miyoising adu ubada vomit tawrami. Seripsu mafam aduda mathak thongba kamangi matung ina mahak swamgi matangda thijinbagi in charge oina hablami. Mahakna chatringaida magi ex-wife journalist oiriva Amanda adu maga unava laklami. Aduga mana hai Crowley gi matangda mana thigalakliwasi yamna kuiravani haina. Asumna deputy gi ayaba lawduna Merivet ta Crowley gi maramda wahang hanglami. Adubu Merivet na di karimata hairamde. Madudagi Amanda na Merivet ta haiki. Karigumba nangna hiramsing asi haidravadi nangbu mihalpagi charge piduna nangbusu asibagi chairak piduna makhoina nangbu hatpikhigani haina haiki. Madudagi Merivet adu wakhal amalaktuna Amanda da naksilaktuna mana thengnakhiba thaudoksing adu mangonda mayek sengna tamki. Aduga Merivet na su haiki Crowley adu mahakna hatlamle haina. Adubu Amanda na nokladuna hai. Crowley hairiba miyoi asi siba naidaba hingsabagumlava miyoi amakhakni. Aduna nangna hatli haibadu oithokpa yaroi haina haiki. Adubu Merivet na di Crowley adu sikre haina adum thajaduna leirami. Somdana medical team ama laktuna swamda siriba miyoi sing adu makhoina khongatlami.
Makoina sum khongalakpada Crowley hakchang adusu thengnarami. Makoina khongatuna ambulance ta haplami. Makoina sum khongalakpada numit taraklami. Adubu makoi miyoi loina khongatpa loiba haibadudi oiramde. Randy waman khiduna ngaihak ambulance aduda phamduna potharami. Adubu mahakna sound ama tarakhi. Randy na hanna yenglubada Crowley adu electric shock machine adu paiduna leirambadu thengnakhi. Amadi Crowley na magi mamaida electric shock tawhanduna yamna tamchiba mawongda Randy adu hatkhi. Masidagi police amana mi law khongbagi makhol taraktuna mapam aduda check tawba changlami. Mahakna changlakpa matamdadi ambulance dagi Crowley adu thuklakhi. Madu uravada police aduna nongmai hanjina kapkhi. Maduda Crowley adu laimaida tukhi. Police aduna Crowley adu siraboy khalami. Adubu Crowley adu amuk hingalaktuna police adu hatnaba tawrami. Police aduna su phone tawduna pau pige tawringaida Crowley na mahakpu hatpana halami. Winslow hairiba nupa asinadi phone da laukhiba adu nattana kari amata taramde. Adubu Amanda nadi khanglami Crowley asi amuk hinglakli haibasi. Masidagi Amanda na Winslow aduda hai. Aina Crowley adu karamna hatlaga amuk hanna hinglakloidava haibadu aina khangi. Aduna Mary Bedpu thadou haina haiki. Adubu Winslow nadi yaramde. Amaramdana Crowley na Dr. Policing adu mathang hatuklami. Winslow na su magi phone dagi miraw call sing adu taki. Wilson na phone adu dagi miraw call adu tarakpadagi Amanda na haibadu thajaduna Merivet adu thadokhi. Asom da su serif adu spot adu da yaurami. Amadi SWAT team su yarutuna operation chathanava taurami. Aduga operation adugi in charge na Taylor kauba misak amana oirami. Amaromdana Merivet Amanda amadi Winslow na Thomas Crowley gi mari thoknaba miyoi ama unava chatlami. Amanda na makhoi anida hai. Hairiba miyoi asida Thomas Crowley gi mai thagi bagi ut adu lei. Aduna ut adu lauraga karigumba Crowley da pirabadi mahangna mihatpa tokpasu yai haina haiki. Sumna wari sanavaga loinana makhoi nupa aduga unakhi. Maduda nupa adunadi ut adu piyo haibadi yaramde. Adubu Amanda na Wilson ginongmay adu lauraga nupa aduda gunpoint tawki. Asumna ut adu lauruna makhoi mafam adu thadoklaga chatkhi. Nakan amaromdana operation chathaduna mafam aduda thokliva thaudok adu kari kamdovano haibadu makhoina thijilami. Makhoi thiba humbagi thabak adu chathavada asiba miyoi kaya thengnarakpadagi makhoina condition adu khudong thiningai oire haibadu makhoina su khanglami. Makhoina sum lakpada miyoi ama habungdagi thoklakpadu makhoina ukhi. Maduda makhoina kanano haina yengluba matamdadi miyoi adu NGO oramki. Manasu haiki. Mafam asida Crowley na miyoi khudingmak hatli haina tamki. Andrew na makhoi gi thawai kannavani haiduna makhoi adu hankinava hairami. Masidagi serip na phone tawduna ahenba force kauduna Crowley bu hatnava khalami. Adubu Taylor na wafam adu thingladuna hai. Problem asi mahakna control tawba ngamgani. Aduna ahenba force adu mathau tade haina haiki. Masigi matungda habung amadagi makhol ama tarakhi. Madudagi makhoina chingnava amaga loinana habung aduda nongmay kaplami. Taylor na habung aduda changduna yengluba matamdadi apikpa sa ama oirami. Masigi matungda Crowley gi khonjel adu tarakhi. Makhoi su tung handuna chatkhi. Maduda makhoi Crowley gi yum aduda tarami. Adubu makhoi yamna cheksinadi chatlami. Crowley adu police officer amana fanava tawringaida atopa police officer ama Crowley na hatkhi. Madudagi makhoina nongmay kaya lepalaitana Crowley da kapshinki. Taylor na nupa adu kange tawbada Crowley na nupa adu gi khayat adu paiduna singsingki. Masidagi Taylor gi team na khongpham haifet handuna leptana nongmay kapki amadi mafam adu koisinba hawki. Asumna miyoi sing adu choithokna khivana
Crowleyna hena khudongchaba haibadu oirami. Crowleyna miyoi kaya mathang hatpa haurakhi. Maduda makhoi kharana Crowley adu namsinduna phuba hauki. Adubu Crowleyna sauduna inthorakpada miyoi sing adu loina paithokhi. Miyoi sing aduna mahakpu faba ngamlamde. Masidagi mahakna miyoi kaya mathang hatpa hauki. Tailor amadi official kharana Crowleyda nongmai kaya kapki. Adubu karimata kanadravada makhoi khutthoknaba hauki. Adubu Crowleyna Tailor adu magi yanglin saru adu lokthokhtuna yamna tamchiba mawongda hatpa mihat haibadu oiki. Masigi thaudok asi ubadagi Codyna rocket launcher ama kaptuna Crowleygi yum yauna amang ata thokhanki. Magi wakhaldasu Crowley adu sikre haina ningladuna haraurami. Adubu Crowley adu magi mamangda amuk thoklaki. Madudagi Crowleyna Cody adushu yamna yanghaidava mawongda hatpiki. Nakan amaromdana Andrew amadi Serip adu ambulance board aduda changduna lotlami. Ambulance aduda lairamba radio set ki matengna Seripna makhoi adu khutlai paiba miyoi kharana makhoida landarakle haiduna oidaba ngangduna makhoibu mating pangbinava hairami. Mahakna oidaba nganglibagi maramdi Mahakna karigumba asengba Crowleygi wari adu tamlavadi kana amatana makhoigi manakta laklaroi haibadu khangbana maram oiraga mana oidava nganglibani. Makhoinasu khalami madudi makhoina ambulance board aduda lotuna leivadu yamna secure oiva mafam amada leire haina khalami. Adubu Crowleyna bell senderna board adugi thong adu lenthatuna changnaba tawrami. Andrewgi mamangda nungthang ama tarami. Madu mana lauge tawbada Crowleyna Andrew adu attack tawduna awaba tarami. Adubu Mikalana Andrew adu kanbirami. Nakan amaromdana Winslow, Amanda amadi Merivette mafam aduda laklami. Amanda na Crowley adu kauduna leivaduda Crowleyna taraduna ambulance adudagi mamai oladuna Amanda na kaudiba adomda oina laklami. Seripnasu Kauribadu Amanda na kaubani haibadu mahakna khanglami. Madudagi Amanda adu Seripna kauduna leiringaida Crowleyna mahaki makok adu thadatuna hatlami. Seripna pairamba nongmai adu Mikalana urami. Madudagi mahakna nongmai adu lokhatke taubada Crowleyna Mikalagi makhut adu faduna hatpadu Andrew nasu urami. Andrew su una karisu mating pangma ngamdava haibadu oirami. Amanda na Crowley adu laubadi leplamde. Mana leptana laubana Crowley adu makhoigi nakta laklami. Amanda na Crowley adu lakpa ubada Amanda na Crowleygi mapagi ud adu Merivette pirami. Merivette na ud adu Crowleygi mamangda thamduna Merivette mapana lankhiva adugidamak mana ngakpiyu haina haijarami. Crowley su magi mapagi ud adu lauba changlami. Adubu Wilson nadi Merivette Crowleyna hatkadawagi wakhal oina uraduna Crowleyda nongmai leptana kaplami. Wilson na ngaihak leptuna leiringaida Crowleyna Wilson adu hatkirami. Thagdok adu ubadagi Amanda na ud adu Merivette oina pirami. Adubu Crowleyna Amanda adu mihathina hatlami. Aduga Merivette adusu phaduna usa amada Merivette adu lengduna thamlami. Numit ninigi matungda Crowleyna Merivette pu hatlage haina khallami. Adubu Merivette na ud adu Crowleyda saisenlami. Madudagi Crowley adu saudokpagumna tawrakhi amadi yamna kiningai oiva mawong amada laklami. Tanja aduda Merivette na usa adudagi laimaida oina tahalami. Merivette na nongmai ama khullaga Crowleyna hawalakpa ngairami. Adubu hawalaktravada Crowleygi kiningai oinava saktam adu nongmaina kaptuna hatlami. Merivette su magi fibam yamna luva haibadu oirami. Adubu military sing adu mafam aduda laklami. Wafam amana Crowley asi sikre natraga sidri. Amasung Merivette asi sigadra natraga kari fibamda laigadage haibadu mathangi part 4 da khangminarasi. 3, 2, 1, go! Adudi mayam part 4 asina kari kamdori vuno haibadu mayam punna explanation asidagi khangminarasi.
ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗ 1964ꯒꯤ ꯃꯇꯝ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁ꯭ꯋꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁ꯭ꯋꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯚꯤꯖꯤꯇꯔꯁꯤꯡꯅ ꯀꯣꯏꯕ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯚꯤꯖꯤꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗꯦꯜ ꯑꯃꯁꯨꯡ ꯁꯣ ꯀꯧꯔꯝꯃꯤ꯫ ꯗꯦꯜꯅ ꯁꯣꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ꯫ ꯗꯦꯜꯅ ꯑꯗꯨꯝꯅ ꯊꯥꯖꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯣꯂꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯀꯧꯕꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯗꯦꯜ ꯑꯃꯁꯨꯡ ꯁꯣ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯑꯗꯨꯅꯁꯨ ꯀ꯭ꯔꯣꯂꯤꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯉꯩꯗ ꯀ꯭ꯔꯣꯂꯤꯅ ꯁꯥꯗꯥꯟꯕ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯤꯃꯟꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯠꯂꯗꯨꯅ ꯗꯦꯜ ꯑꯃꯗꯤ ꯁꯣ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯆꯦꯠꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯠ 4ꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯣꯂꯤꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯣꯂꯤꯒꯤ ꯑꯣꯏꯅꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯄꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤꯅ ꯎꯍꯜꯂꯤ ꯃꯗꯨꯗꯤ ꯑꯦꯟꯗ꯭ꯔꯌꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯛꯇꯅ ꯁ꯭ꯋꯥꯝ ꯇꯨꯔ ꯑꯗꯨꯗꯒꯤ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯁ꯭ꯋꯥꯝ ꯇꯨꯔ ꯑꯗꯨ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅꯁꯨ ꯎꯍꯜꯂꯤ꯫ ꯑꯦꯟꯗ꯭ꯔꯌꯨꯁꯨ ꯕꯣꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯍꯧꯕ ꯑꯣꯏꯅꯁꯨ ꯃꯨꯚꯤ ꯑꯁꯤꯗ ꯎꯍꯜꯂꯤ꯫ ꯑꯦꯟꯗ꯭ꯔꯌꯨ ꯃꯊꯟꯇ ꯍꯤꯡꯍꯧꯏ ꯍꯥꯏꯅ ꯎꯍꯜꯂꯤꯕ ꯑꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯃꯦꯔꯤ ꯕꯦꯠꯁꯨ ꯁꯤꯔꯝꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯑꯦꯟꯗ꯭ꯔꯌꯨꯅ ꯁ꯭ꯋꯥꯝ ꯇꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯥꯏ ꯁꯔꯚꯥꯏꯚꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄ꯭ꯔꯃꯣꯁꯟ ꯇꯧꯅꯕ ꯃꯥꯒꯤ ꯑꯦꯛꯁ-ꯋꯥꯏꯐ ꯑꯣꯏꯔꯤꯕ ꯁꯥꯕ꯭ꯔꯤꯅꯥꯒꯤ ꯁꯣꯗ ꯃꯍꯥꯛꯅ ꯒꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯀ꯭ꯔꯣꯂꯤꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 90ꯃꯨꯛ ꯑꯣꯏ ꯍꯥꯏꯅꯁꯨ ꯑꯦꯟꯗ꯭ꯔꯌꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯣꯂꯤ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯦꯟꯗ꯭ꯔꯌꯨꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯑꯣꯏꯅ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀ꯭ꯔꯣꯂꯤꯒꯤ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯣꯏꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯒ ꯄꯥꯔꯠꯅꯔ ꯁꯦꯝꯗꯨꯅ ꯅꯝꯅꯤꯡꯂꯝꯃꯤ꯫ ꯀ꯭ꯂꯣꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯦꯟꯗ꯭ꯔꯌꯨꯅ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯑꯗꯨ ꯅꯝꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯣ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯒ ꯑꯦꯟꯗ꯭ꯔꯌꯨꯒꯤ ꯕꯨꯛ ꯁꯤꯡꯅꯤꯡ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯀ꯭ꯌꯨꯗ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯔꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯟꯗ꯭ꯔꯌꯨꯒ ꯃꯈꯣꯏꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯌꯨꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕꯤ ꯀꯦꯊꯂꯤꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯦꯟꯗ꯭ꯔꯌꯨ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀ꯭ꯂꯣ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯦꯊꯂꯤꯟꯅ ꯑꯦꯟꯗ꯭ꯔꯌꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯋꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯌꯨꯅꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯠꯅꯤꯡꯂꯝꯗꯦ꯫ ꯀꯦꯊꯂꯤꯟꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯌꯨꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯦꯟꯗ꯭ꯔꯌꯨ ꯀꯦꯊꯂꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯨꯗ ꯃꯍꯥꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯊꯂꯤꯟꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯅ ꯇꯥꯟꯒꯗꯧꯔꯤꯕꯄꯩꯁꯥ ꯑꯁꯤ 1 ꯃꯤꯂꯤꯌꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯦꯟꯗ꯭ꯔꯌꯨ ꯑꯗꯨ ꯌꯥꯅꯤꯡꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯄ꯭ꯔꯥꯏꯚꯦꯠ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯑꯦꯛꯁ-ꯋꯥꯏꯐ ꯑꯣꯏꯔꯤꯕ ꯁꯥꯕ꯭ꯔꯤꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯟꯗ꯭ꯔꯌꯨ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀ꯭ꯂꯣ ꯑꯃꯗꯤ ꯃꯥꯒꯤ ꯀꯂꯤꯛꯁꯤꯡꯒ ꯀ꯭ꯔꯣꯂꯤꯒꯤ ꯐꯤꯂꯝ ꯑꯗꯨ ꯅꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁ꯭ꯋꯥꯝ ꯑꯗꯨ ꯄꯥꯔꯛ ꯑꯃꯒꯨꯝꯅꯁꯨ ꯑꯣꯟꯊꯣꯛꯂꯝꯃꯤ꯫
Crowleyna sizinava khulaising adusu makoina manava mawongda saraga yonduna henna park adugi magun haplami. Makoina shu Dailon kauba tour adubu lamjing pinaba nupa adu makoina unarami. Dailon aduna chehi marigi mamangda miyoi kaya lamkoiva laklami adubu haujikti lamkoiva mi yamna laktri haina makoida hairami. Makoina karigino haina hanglubada Dailon na Crowley gi warida miyoi singna interest layektavadagini haina hairaki. Madudagi Clona Thomas Crowley gi nupina fikhiva sapna Crowley adu pokhivani haivasi lairik adugi matengna khangki. Adubu karamna sap adubu kokhangadagi haivadudi makoina di khanglamde. Masidagi Clona YouTube ta changduna sap asi karamna kokadagi haivadu yenglami. Asumna miyoi kaya na piba pakta kaya su mahakna yenglami. Somdasu Andrew adu interview adu shooting tawnavani haina makeup artist amana mahak adu makeup tawirami. Tanja aduda aeroplane adu haifet niglaki. Adubu artist adunadi karisu tawroi hairami. Adubu ikui dana aeroplane adu kaiva haivadu oiki. Amaromdana Chloe marup oirivi Rose ki mangda aeroplane aduda tonglakpa miyoi amasi duna makoi gi mangda taraki. Makoi adu yamna pakhatpa phauki amadi karamna miyoi adubu siribano haivadu makoina wakhal taba ngamlamde. Adubu khanghodana plane ama pokhaivagi makhul ama makoina tarami. Dailon amadi Rose na plane aduna kairiva mafam aduda chenkhirami. Aduga Alex na Chloe adu pakhatana leinava hotnarami. Makoina sum lakpada Rose ki mobile adu laimaida takhirami. Tasingbadi mahakna YouTube ta yenglingaida thodok asi thokpani. Nupa amana YouTube ta Crowley gi sap adu karamna kokadagi haina takpadu mobile adu tahobana yengbagi khudong chaba adu manglami. Somdana kesi adu kairava aeroplane gi seat adu da mahak trap tawduna leirami. Austin na mamu lokthoknaba araiba pangal puthoktuna hotnarami adubu aremba tarami. Madudagi mahakna pilot ki cockpit ta chatuna yengluvadadi pilot sing adusu siduna leirambadu mahakna urami. Tanja aduda Dailon amasung Rose adusu mafam aduda yaroklami. Aduga makoina su kesi adu lokthoknava hotnarami adubu aremba tarami. Plane adusu ising sangsilaktuna kesi adu uiraknaba hawraklami. Adu ubada Dailon na hai makoina bota yauriva khulaising adugi matengna kesi asi kanba ngamba yai haina phongdoklami. Makoina su khalami madudi khulaising adugi matengna kesi da nanduna leiriva chair adu kaklaga kesi gi punsi adu kanba haivasi makoi gi pandam oirami. Asumna makoina aeroplane adugi mapanda thoklaki. Dailon amasung Andrew adu boat lomda chatki tawringaida miyoi amagi khonjel oina tawba amma taraklami. Madudagi Andrew na tariva khonjel asi Crowley gi ni khangdaduna miyoi khudingmak aeroplane gi manungda changnava hairami adubu Dailon di changlamde. Madudagi Andrew na nampuda Dailon adu plane adu da changhalami. Aduga thong adu lok tawrami. Nakanamarom Chloe amasung Alex adusu Crowley gi khonjel adu tarami. Makoina tariva khonjel adu gi maikaida makoi chatlami. Makoina laklivasi Crowley gi mayum oiramba mafam adu oirami. Tasingbadi Crowley gi yum asi mamangi parta rocket grenade tawduna thugai khravani. Adubu part 4 asidadi Crowley gi yum asi makoina semgatlaga exhibition gi mafam oiduna mana pairamba khutlai HATCHET amadi bell sender na chingbasing asi asida thamduna tourist singi mityeng singsinlami. Asumna mabanina yum aduda changduna yenglingaida mapanda miyoi ama leibagumna makoida sanin faurami. Adumna khanduna leiringaida Crowley adu chensilaktuna Alex ta attack tawraki. Crowley gi nungthang aduna hanjinna Alex ta thaduna magi mang adu thadatlami. Clonasu tawriba matau adu uraduna mahak yum adugi mapanda chenthoraki. Adubu Crowley na HATCHET ama pairaga mahakpu tanarami. Clona plane adugi manak hek yaubaga Crowley su magi manak naklami. Clona plane manung aduda leiriba miyoising aduda kanpinava hairingai mikup aduda Crowley na mahakpu tamchina hatlami.
Chloe mihat adu ubada makhoishu yamna nungairamde. Somdasu plane aduda ising changlakpa leplaktavana Casey adushu yamna awaba mangongda leivaduda Caitlin na mating pangge tawringaida water snake ama leirambadagi Caitlin adu plane adugi mapanda thoklakhi. Adubu mahaki mamangda Crowley adu leiri haibadu manadi khanglamde. Austin nasu plane gi thong adu thingjinge haina lakpada magi makok adu Crowley gi HATCHET aduna yanlami. Austin gi atatpa makok saruk adu Andrew gi makhutna pairuba haibadu oirami. Crowley nasu Austin gi makok adu tangkhai khaiduna yamna tamthiwa mawongda hatlami. Close su magi phone adu gi signal phangbaduda police ta pau pige tawrami. Adubu wahi amata haidringaida Crowley na yanghaidaba mawongda mahakpu hatpirami. Amaromdana Casey su iraknaduna yamna awaba mawongda sirami. Casey gi misi adu una kanbangamdawa haibadu oibana makhoi yamna thamoi shoklami. Andrew amasung Sabrina gi marakta yenarakhi. Sabrina na hai Caitlin na interview gi matangda oidava ngangbadu mahakna Andrew da khanghalami. Adumna ngangnaduna leiringaida Caitlin gi asiba hakchang adu plane gi thongnau jagada tarakhi. Magi khutta ring chatliva phone adusu pairami. Makhoina khangpre khangbaga loinana Rose na magi phone adu laurami. Adubu mana lauba matamdadi phone adugi ring adu lepkhirami. Makhoina su makhata na call tawbusu yaramde. Maramdi phone adugi password adu makhoina khanglamde. Adumna tawduna leiringaida Crowley na plane adugi mingsen adu thugaiduna amadi plane adu magi bell sender aduna kakpa horaklami. Mahakna adumna tawba aduda electric wire sing adusu lenglakpana ngasaidagi yaramdava electric sing adu yarakhi. Madu uravada Dylon hai plane gi electric system asi yarabanina plane asigi engine asi start tawba yakhigani aduna makhoina pambai ama puthoklami madudi Crowley asi plane gi turbine da changhanduna hatpa haivasi makhoi gi target oirami. Wakhal asi khanbaga loinana Dylon na cockpit aduda changduna engine adu start tawnaba tawrami. Somdasu Crowley adu plane manungda sangsilakhi. Adubu mana miyoi amatadi thengnaramde. Plane aduda sangsilakliba ising adugi khudong chaba lauraga makhoina iroiduna plane adugi mapanda thoklakhi. Aduga Andrew na Rose amadi Sabrina bu atopa mafam amada thairamlaba matungda lehoriva Dylon adu kannava aduga Crowley adusu mana hatnava tawrami. Crowley nasu plane aduda miyoi amata leiramdavadu ubada yamna saurami. Somdasu Rose amasung Sabrina ga yenarami. Sabrina na Rose na pariva phone adu munlaga chenkirami. Makhoi anina yetnavagi makhol adu tavada Crowley nasu mabanagi maikaida laklami. Adubu Rose di mathakta kakhatuna magi thawai kanki. Aduga Sabrina na board adugi manakta hatu laklami. Crowley su board adugi manakta laklami. Sabrina na magi thawai kannavani haina board adugi makhada lotlami. Adubu tanja aduda mana pariva phone adugi ring adu laklami. Aduga mana phone adu switch off tawrami. Adubu Crowley na mahaki laifam khangkhivana mahak Crowley gi makhuta sikhirami. Somdasu Dylon na plane adugi engine adu start tawki. Asumna Andrew amadi Dylon adu plane gi mapanda thoklakhi. Adubu Rose na chelakpadu ukhi. Laivakthivadi Crowley adusu magi tungda laklami. Crowley na magi HATCHET aduna Rose adubu hatke haina tawrami. Adubu Andrew na plane adudagi nongmay aman lauthoklaga Crowley da kaplami. Madudagi Crowley gi HATCHET adu nanthokduna laimaida takhi. Madugi khudong chawa lauduna Rose na HATCHET aduna Crowley bu hatnavani haina tawrami. Adubu aremba tarami. Madudagi Andrew na magi nongmay aduna amuk kapada nongmay adu miss oirami. Adubu Dylon na turbine aduda Crowley adu insinduna mabanigi aroiba oikhi. Masigi matungda thaudok adugi matangda thizinba miyoi ama leirami. Mahak adudi atay kana shunate Merivet oirami. Mahangna oina Crowley bu halhaudavagi pendava laivaga loinana magi makhutta nongmay ama paikhatlami. Aduga movie asisu matang asida loishali mayambu amuk hanna thagatchari.